ꯃꯔꯛꯇꯨꯗ ꯈꯔ ꯒꯦꯞ ꯄꯤꯕꯗꯨꯅ ꯁꯤꯂꯥꯒꯤꯁꯨ ꯁꯨꯝ ꯃꯥ ꯃꯈꯨꯠ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨ ꯈꯔ ꯐꯅꯕ ꯗꯤꯁꯤꯅ ꯑꯗꯨ ꯁꯥꯟꯅꯩꯗꯣ ꯀꯩꯒꯤꯅꯣ ꯍꯨꯃꯥꯡ ꯁꯧꯋꯦ ꯗꯤꯁꯤꯅ ꯃꯔꯣꯟ ꯑꯩꯅ ꯃꯔꯣꯟ ꯏꯪꯉꯤ अभी पालक करना अच्छा ओके मैगी चैलेंज है का ꯇꯨꯝꯅꯤꯡꯉꯕꯣ ꯇꯨꯝꯅꯤꯡꯗꯦꯕ ꯀꯩꯗꯧꯔꯒꯦ ꯅꯁꯛꯇꯨ ꯁꯤ ꯌꯦꯡꯕꯗ ꯑꯗꯨꯝ ꯎꯏꯕ ꯃꯥꯜꯂꯦ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯑꯣ ꯎꯏꯔꯦ ꯁꯨꯃꯥꯏꯅ ꯎꯏ ꯑꯩꯅꯁꯨ ꯃꯥꯜꯂꯦ ꯍꯥꯏꯕ ꯂꯥꯞꯅ ꯐꯝꯕꯒꯤ ꯃꯈꯥꯗ ꯑꯗꯨꯝ ꯌꯦꯡꯗꯕꯒꯤ ꯑꯩꯗꯤ ꯍꯨꯃꯥꯡ ꯁꯧꯋꯦ ꯑꯁ ꯑꯩꯗꯤ ꯏꯪꯉꯦ ꯑꯩ ꯍꯧꯖꯤꯛ ꯈꯨꯠꯄꯨ ꯍꯦꯛ ꯊꯥꯡꯗꯣꯛꯄ ꯏꯪꯉꯦ ꯍꯥꯏꯕ ꯑꯁꯤꯁꯦ ꯏꯪꯉꯦ ꯌꯥꯝꯅ ꯑꯩꯗꯤ ꯕ꯭ꯂꯦꯁꯤꯒꯤ ꯃꯄꯥꯒꯗꯤ ꯍꯨꯃꯥꯡꯅ ꯂꯣꯏꯔꯦ ꯕ꯭ꯂꯦꯁꯤꯒꯤ ꯃꯃꯥꯗꯤ ꯏꯪꯉꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯥꯔꯟ ꯁꯥꯒꯠꯂꯦ ꯇꯧꯋꯦ ꯑꯁ ꯅꯥ ꯐꯥꯒꯤ ꯇꯧꯕꯅꯤ